ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯗꯣꯜ ꯂꯩꯆꯜ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯪꯇꯅꯤ ꯅꯪꯅ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠꯊꯥꯕꯤꯔꯤꯕ ꯁꯨꯟꯗꯔ ꯂꯥꯏꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯅꯨꯡꯉꯥꯏ-ꯅꯨꯡꯉꯥꯏꯕ ꯔꯥꯏꯇꯔ ꯀꯌꯥꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯐꯝꯁꯦ ꯏꯪ-ꯏꯪ ꯂꯥꯎꯅ ꯅꯨꯡꯁꯤ-ꯅꯨꯡꯁꯤꯔꯕ ꯂꯩꯅꯝꯁꯤꯡ, ꯍꯛꯆꯥꯡꯁꯦ ꯀꯌꯥꯗ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯕ ꯁꯔꯂꯦꯟ, ꯉꯁꯥꯏꯗꯤ ꯆꯠꯁꯤ ꯌꯥꯈꯤꯗꯗꯥꯏꯅꯦ? ꯂꯟꯅ ꯑꯁꯨꯝꯅ ꯊꯃꯣꯏ ꯏꯪꯅꯤ ꯈꯜꯂꯨꯗꯕ, ꯇꯥꯗ ꯉꯝꯕꯅ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕ ꯂꯧꯐꯝꯁꯦ ꯎꯔꯤꯕ ꯂꯧ ꯄꯔꯤꯃꯨꯛꯀꯤ ꯃꯈꯥꯁꯤꯅꯤ꯫ ꯂꯟꯅ ꯃꯐꯝꯁꯦ ꯆꯞꯇꯤ ꯆꯥꯔꯦ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯤꯒꯅꯨ, ꯇꯥꯗꯒꯤꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯉꯝꯕꯅ ꯁꯍꯔꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ? ꯂꯟꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ, ꯇꯥꯗꯒꯤꯅꯤꯗ ꯍꯥꯏꯕꯤꯌꯨ꯫ ꯂꯧꯐꯝꯁꯤꯡꯁꯦ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯕ ꯃꯥꯜꯂꯦ꯫ ꯀꯅꯥꯅꯣ? ꯂꯧꯔꯛꯁꯤꯗ ꯑꯍꯜ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯕꯕꯥꯅ ꯋꯥꯔꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯌꯨ ꯌꯥꯝꯅ ꯄꯥꯝꯃꯦꯕ, ꯊꯛꯈꯣꯕ, ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯈꯩ, ꯅꯁꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕ, ꯊꯕꯛ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦꯗꯅ꯫ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯕꯕꯥꯅ ꯄꯥꯝꯂꯤꯗꯣ? ꯑꯥꯏ ꯑꯃꯨꯛ ꯇꯨꯈ꯭ꯔꯦꯃꯤ, ꯕꯕꯥ ꯅꯪꯕꯨ ꯍꯧꯒꯠꯂꯣꯃꯤ꯫ ꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯃꯄꯥꯕꯨ ꯆꯤꯡꯗꯨꯅ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯈꯤ, ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯕꯕꯥ ꯅꯪꯕꯨ ꯈꯣꯡꯗꯣ ꯈꯔ ꯂꯥꯎꯅ ꯊꯥꯡꯂꯛꯑꯣ, ꯑꯩꯁꯦ ꯌꯨꯝꯗ ꯊꯕꯛꯁꯨ ꯌꯥꯝꯅ ꯂꯩꯍꯧꯔꯤꯕꯅꯦ꯫ ꯉꯝꯕꯅ ꯁꯥꯔ ꯀꯩꯗꯧꯕꯤꯔꯕꯒꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯕꯁꯤꯕꯣ? ꯂꯟꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯇꯥꯗ꯫ ꯉꯝꯕꯅ ꯂꯧꯄꯨꯗꯣ ꯎꯅꯔꯨꯔꯁꯤ ꯁꯥꯔ꯫ ꯂꯟꯅ ꯍꯣꯏ ꯇꯥꯗ꯫ ꯂꯧꯐꯝꯗꯨꯒꯤ ꯃꯄꯨ ꯏꯕꯣꯍꯜꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯂꯧꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯂꯧꯐꯝꯁꯤ ꯌꯣꯟꯗꯤ ꯌꯣꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯏꯆꯥꯒꯤ ꯊꯕꯛꯀꯤ ꯈꯜꯂꯒ ꯌꯣꯜꯂꯕꯅꯤ꯫ ꯂꯟꯅ ꯇꯥꯗ ꯍꯣꯏꯒꯤ ꯂꯧꯐꯝꯗꯣ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯍꯜ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯧꯐꯝꯗꯨꯗꯒꯤ ꯀꯥꯔꯛꯑꯦ꯫ ꯏꯕꯣꯍꯜꯅ ꯃꯄꯥ ꯃꯆꯥꯅꯤ, ꯂꯧꯒꯤ ꯃꯄꯥ ꯃꯆꯥꯅꯤ, ꯑꯩꯒꯤ ꯂꯧꯁꯦ ꯎꯖꯕꯅꯤ꯫ ꯃꯄꯥꯗꯨꯅ ꯌꯨꯔꯥꯏ ꯆꯨꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕ, ꯑꯉꯥꯡꯗꯨꯗꯤ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯆꯝꯖꯈ꯭ꯔꯕ, ꯍꯣꯠꯅꯕ ꯀꯟꯈ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯑꯉꯥꯡꯗꯨꯅꯗꯤ ꯂꯧꯐꯝꯁꯦ ꯌꯣꯟꯕꯤꯒꯅꯨ, ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯆꯥꯛ ꯁꯤꯗꯒꯤ ꯊꯥꯛꯂꯤꯕꯅꯤ, ꯌꯣꯟꯕꯤꯅꯨ ꯌꯣꯟꯕꯤꯅꯨ ꯌꯥꯝꯅ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯌꯣꯟꯅꯤꯡꯗꯦ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯉꯝꯕꯅ ꯑꯩꯁꯨ ꯎꯈꯤꯒꯨꯝ ꯇꯧꯔꯦꯅꯦ꯫ ꯏꯕꯣꯍꯜꯅ ꯍꯦꯔꯥ ꯕꯥꯏ ꯃꯥꯂꯦꯝꯒꯤ ꯃꯆꯥꯅꯤꯗ꯫ ꯉꯝꯕꯅ ꯑꯣ ꯈꯪꯉꯦ, ꯌꯥꯝꯅ ꯁꯣꯛꯆꯤꯟꯅ ꯎꯔꯦ꯫ ꯃꯥꯂꯦꯝꯗꯨꯗꯤ ꯑꯩꯁꯨ ꯃꯐꯝꯁꯤꯒꯤ ꯑꯌꯥꯝꯕ ꯃꯤꯗꯤ ꯈꯪꯕꯅꯤ, ꯃꯇꯝ ꯁꯥꯡꯂꯦ ꯂꯥꯛꯈꯤꯗꯕ꯫ ꯏꯕꯣꯍꯜꯅ ꯀꯨꯏꯔꯦ ꯅꯪꯅ ꯅꯪꯒꯤ ꯅꯕꯣꯛ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯏꯝꯐꯥꯜꯗ ꯍꯣꯡꯒꯠꯇꯨꯅ ꯂꯩꯈꯤꯕ꯫ ꯉꯝꯕꯅ ꯀꯨꯏꯔꯦ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯛꯏ ꯃꯇꯝꯗꯣ, ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯍꯧꯕꯅꯤ ꯕꯥꯏ ꯃꯥꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯦ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯉꯅꯤ? ꯕꯥꯏ ꯃꯥꯂꯦꯝꯁꯨ ꯐꯤꯕꯝ ꯑꯃ ꯇꯧꯔꯝꯂꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯤꯕꯨ? ꯏꯕꯣꯍꯜꯅ ꯀꯥꯎꯔꯕ꯭ꯔꯣ? ꯊꯣꯏꯕꯤ ꯁꯅꯥ, ꯑꯃꯅ ꯁꯣꯅꯤꯀꯥ ꯃꯆꯥ, ꯅꯨꯄꯤ ꯑꯅꯤꯅꯤ꯫ ꯈꯔꯁꯨ ꯀꯣꯏꯔꯛꯎ, ꯈꯨꯡꯒꯪꯁꯤꯗ ꯆꯥꯎꯈꯤꯕ ꯏꯇꯥꯎꯅ ꯈꯨꯡꯒꯪꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕ ꯀꯔꯤꯅꯣ? ꯉꯝꯕꯅ ꯏꯇꯥꯎ ꯕꯖꯥꯔꯒꯤ ꯐꯖꯕꯗ ꯉꯥꯎꯔꯦꯅꯦ,
lakningba poktrene. Ibohalna isagi poknafam miraiba haunadeko. Ngambana bai poknafam haiba ma leibro. Chaukhatpa jagada leibase masigi khunungai sidi bai. Ibohalna makha tarai. Hoi adudi loishanaba tawrasira. Hoi adudi loishanaba tawrasira. Ngambana hoi bai na apambado thamjarabani. Hekta loishanarasi. Thoibi sana hathu laktuna. Baba kari noinariduba lawyan ba yaroi ko. Aikhogi pukchak thadatlage hairiro. Baba lawse sit nana aikhoina semjaba natro. Baba da nachana fawba suna pirakhidaba yawbra. Nachagi araiba sana machet inkhonba dan thamlasu thambiyu. Lawsida da yonbino haijarasi fawba nasabu nungshibiyu karigino. Ibohalna Thoibi sana ipa thamoi kare. Ichagi tanorabi khuchana lawasibu sit nana semjabado ipa uraro. Ipa su yoningdene yadabagini ni he. Ichabu karigi nungshidani. Ichana karigi laluni. Ibohal mamitagi pirang simtharai. Ngambana bai karino. Bai gilaw ikhoina munduna lawbusunate. Bai shu thabaki nasagini haidaine. Asumna tawradi mai pak loibo. Ibohalna bai nasanu pigi matause nungsidrane. Ngambana ibema chalo ada wathi waren tawduna mata manghanganu. Ai thabak yamna chinba mini ko. Paisa piraga lawribani free da lawbana tene. Thoibi sanana Uncle hogi fina na setlaga sahar dagi lakpa mi singsine minungshi yaudrese. Thawai kaya hingjafam oriba mafam se Uncle hogi business da sizinaduna manghandoi oirini. Ngambana Angang nangna kari khange khonggang nupi ichu ta da bisidi Lairik laisu ningthina tamdabagi haunabi dhat pat naidradana chalu ada aikhoi wari sage nangina thaunate Thoibi sanana mahausana leiramlaba labuk lamhang akoibagi phibam thugaibadagi ngasidi haksang se hu chelabani sigumba se sohordagi lakpana khoidana tawgali nasagi ta khanba tungi mirongi atmosphere surrounding yengdaba Ibohalna Ipagi bema chatlo nangi ta chawna thabak phanglaga ipana ma leibini chalo izadi haiba inbini Thoibi sanana saurab yenglamlaga chatkirami jejang singlo shinaraduna tholaklami ngambana Sir tumina sum leibiribasibo kaidawbirabage Lanna Tada Uncle Ibohalgi number amukta pibirakera Ngambana Sir hojikti loire Sir gi oire Sir na tawningba thabak mafamtuda tawba yarani Number gi darkar leiribrane sir Lan gwangangda tumin lei Tada leisabi dugi mingdo Thoibi sana haiba Ngambana Kari tawrabage sir Lairik laisu mangal fangdaba ichu tadaba ngangni Tawriba maung setliba dress tu ubiredana Lanna Mapan thongi kuyomna migi masak lepa yaroi Tada Jana patawrasi Ngambana Sir Lambida gari manungda lan thamoy nungda wakhal mawon khalami Ichamchamna ingaw jaribi Thamoy nungi asengba kaya thamoy pena haijaribi make semdana sengna phajabi haido magi mataw leithoptuna chatkhibi machinda dongdong achumba pamjaba hotnaba kanjaba karino khangdaba nungsibagi magun amadi yauri ngambana Sir yum yori kumthabiro Lanna hoi tada ngambana kaidawbirabage sir Sir se ngasidi ungduna ta leibiribasibo Lanna mafamdo khara toina chatminase tada ngambana
lamhang tumhang tinpha kakphai maraktuda phajaraba karisu watapa mafam si thadokuna aidi sasaningde lanna tada hanbiro aidi khara toina chatkhigani saraba kalengi nungthilgi nungshani lan wakhanna ama khutna ama soiramnida aise pura kainomni isagi signature file hek lange tawida office ki bell ring khingi ta tomba sar suresh to ai chat thok taba yada ba thabak ama leire khara haibiyo tombana hoi sir lan hagatuna gari thauduna laklami ngarangi wahaiduda driver ngamba busu hairamdre mana pungla pambina pareng asanga mangi marakta ucheki nungshiba khonjelna ingna fajariba si oi batai loyalam haina kaunabado bazar gi nin khongba sutada asengba nungshina hakchang da yeibasidi uncle ibohol uncle ibohol lebibra ibohol gi machat tomthinna baba hangbibra yani yani phambiyo yarni yaujarasano lokthokpirana khongupto len ka khatuna fami ibohalna kanano la ibo akhoi ngambaga lakminaram-bado ibungodo natro lanna mane uncle ibohalna kari leiraba kari haibigadaba lanna mafam se yobaga thamoi pungi ingi yamna nungaina hingminaba male mafam sigi miyoi khudingma ibohalna hoi mafam se leibabudi nungai arei leita tanaduna hingmine phattaba misu leitabadi nate lam amani dana lanna mafam sidasu phattaba mi ibohalna ai gyan tajadre ibungona lakpiriba sibu lanna uncle ai bab ama tawrure karigumba khara tanasi haina lakjabani ibohalna karamba wafamno lanna uncle tada haina kaujariba ahal gambasi aigi driver ni aigi office ki chairman aina lawjaba lawni tada ngambana lawbanate magini hayanbani ibohalna adudi sar kaujaba tare lanna aduna tawbino aigi ming lan kaujai lan haina dum kaubiyu aigi pagumbani pabung haina kaujage pabo aina lawjaba lawdo karigumba khara semgatjage tawbani adubu semgatjararoi pabungi dum oibiyo ibohalna sargi wafam si handok lagi haibiribra mafam chadrabra lanna adugumba mata nasate pabu nasana haijabadi lawsi yonde adum haibiro law uriba thoibi sana hoida adum uhanbiro haijabani ai karishu ayat papijaro mingdang ai gi ojabani pabungi dum oibiyo haijaba lakpani masi matangdi yabiyo pabungna ibohalna ichalangi wafam se yamna nungaiba wani mabuk thallaroi khanna mi pairiba icha thoibi sanagi awaba koklani lanna thoibi sanagi awaba da ai yengba ngamjade aduga pabu lawsal ta phanbirano lawsando ai pijarage ibohalna ichani karigi lawsal no ai lawjaro icha lanna su pibirakano lanna adudi pabungna khara fanaba sinbiro pabungi number amuktang pibiyu nong phadok tawjarake ibohal number pirami lanna pabung nacha chacharukhige ibohalna karishu chaminare tawrise ngaihaktang lengsinko cha thakisi lanna yazarani tawbirurano pabung
Ibohalna tabak leihuradi mathang lakpada karino chaminaba taredana. Lanna hoi pabong nacha khara toina laksagi. Numit kharani gi matung sir ay amukta changjarakpa yagadro. Lanna hai changlo karigi sir no mimangda hainabani itaw Suresh office ki matam su loire. Suresh na handak se yamna thabak chillaba malene tawse kadai dano chemang mangisiba. Lanna ita yamna ing chikba nushiba mafam ama lei. Suresh na aishu amuktang pibiyu dana chatlusi taw. Second Saturday half holiday oringai yam tan chanare chatlurasi taw. Suresh na aishu chatminarurage khanduna gariga amatta pujaraktre. Lanna chap charene chatlasi taw. Makhoi ani punna thokminarakduna punna lakminari wari kaya saduna asum thorakpana mafam yawrakle. Suresh na itaw yawrabra. Lanna yawre itaw. Suresh na wow mafam se phajai hai. Lanna haksang do fresh oidra. Suresh na oi itaw. Lanna law asanga mani lusi. Itaw mafam sigi miyoi singsa thabak kanra. Double cropping asumna sum chatharadi jinjaki mipang tanglaroi. Ngahan surapte asi suba phangdana handoribra. Aina hanbo khiba numitaw ngasi suning shangle. Baba nakhong talang na thango. Suresh na itaw karino murum soliduwa. Lanna kaisu nateda asigi yumsida changlusi taw. Suresh na karino nangna ngasi koifu purisiba nangbo hana khangnabra changdoribi yumsiba. Lanna lakta lao. Suresh na masi kainom tawrene. Lanna pabong ibohol leitabra. Tomthina kana oibirabana. Ai yamba akoi babadi leithi kori habigadabana. Lanna sum koijarakpane. Tomthelna kakhatpiro ai phone tawduna kaujage. Lanna yarani kaubirurana nomoina lakjarage chalukhi. Ita thoklasi. Suresh na kamai tawraga khangnarino. Ai mafam sida toina lakpadagi khangnabane. Sangoigi makhadagi leptuna noigi fi nanba sohordagi lakpa mi singsine minungsi yaudriba. Thoibi sanana haikhiba mayamdo tattana ningsinglakhi. Suresh na itaw nambu kaidorage amuk leithaduna yengduna leiriduba. Lanna hathu laktuna lai daw. Thongkanda khanghaudana Thoibi sana yomlomda changlakhi. Thoibi sana irang lang isai saktuna ditliba figure shot ki furito mabuk waida kisi kisimduna changlakhi. Lan ikai na high fat michanakhi. Suresh na itaw nokmi taw leiridubo kaidorage halasi thenglani. Lanna hoi daw chatlasi. Gari manungda lan hairap yenglakpa mityeng ingawngawjaba mataw ningsingjaduna noksay. Suresh na kaidorage itaw nathanta nokmi tawriduba. Lanna itaw mafamdo ingna chikna phajara. Ngasai thongada thengnaba nupido icham chamna ingawngawna ningthoujaba nungshiba ama yawe. Suresh na ai bab tare nupidugi asadanine itawna suklapna chemang manglise. Lanna itaw jamjana phajabane.
Suresna Itaw nang se office amagi chairman ni Faja fajaba kaya amasu urabani Itaw gi punsida Lanmi na laksaba yadaba nupa ama oibagi awatpa leitaba khara sathina haurakpa mini achumba pamjaba aranba yadaba ningkiba hongandaba misakni Suresna Itaw I have khangdeda setliba dress tune keri nina mamai do tangkhai amana powder tangkhai amana irang heklang ngemi nupira nupara su khangde nupi marai ma tawida lan tumina khanjai Thoibisana Miyamna uba phangdraba nungshiba amadi yauri nafamda Miyamna nangbo sumna hainarbasu ingaw ngawna chamjabi na tawda aigi pukning wakhal thamoi sumduna puri nanakta asum